COVID-19 daging ngaktungnabagidama Manipurda mitop tanglakpa tingnanaba Manipur bawansinda ILP ki pass piriba sing asi matam kharagi leplagani haina Chief Minister N Birena phongdokre. Amasung Maharashtra COVID-19 positive oibagi layengduna leiba miyoi ama leikhidabaga loinana India da virus asina leikhidaba mi gi masing ahum sukre anaba masing chama kunga mapal piyo. Mayambo Kurumjari adum ne yingbribas Impact News ni ay bijana manohar memna hoji pungja asi faupugi maruba pausing miyamda bijari. COVID-19 daging lengak asina lokhatpa section thaurangi manung channa Manipurda mapalamdagi mitop changlakpa thingnaba ngasidagi Manipur gi mapanda ILP gi pass pi nanaba hanglamba counter sing matam kharagi oina leplagani haina Chief Minister N Birena phongdokre. Wapamasi Koirengaida leiba all airfield gi hojik oiriba fibam sing yengsinba lakpada haikibani. Chief Minister N Birena makha tana haikibada hojik malem gi oina COVID-19 gi akiba asi mipung khudimakta leire state asida hojik fawgi leina asina naba miyoi ama fawwa leitrabasu leina asi matam ama hekta da narakpa yabagi oithokpa leibana Manipurda mapalamgi miyoi sing changba thingnaba fireb asi lawrakpani lenga ke fireb asigi manung channa Manipurgi mapanda leiba bawan singda hanglamba counter sing ngasidagi lepnanaba khangankhre haiki nakalamaramda Koirengai gi all airfield gi hojik leiriba army gi camp sing asisu athuba matamda hongdoknaba lengak asina thabak lokhotle tangai fadrabadi lengak na topa mafam chaba amada lampiduna army sing asi hongdok hallagani haina mahakna makhatana phongdokki. Seeing the prevailing situation of coronavirus, the state government will issue today cancelling the ILP's issuing of ILP pass from today onward from the outside Manipur, Babans, Guwahati, Delhi, wherever. We are going to prohibit it. Seeing the prevailing situation of coronavirus, Imphal West District BJP Manipur Pradesh na sinduna coronavirus COVID-19 gi matangda awareness program amang asi pangthokre. COVID-19 gi matangda lamai mari panba awareness pamphlet amasu phongkre. Imphal West District BJP Manipur Pradesh na sinduna lamphel leiba MLA Dr. Sapam Ranjan gi quarter da COVID-19 ga mari lenana Imphal West District ki oiba awareness program aduda Nauriya Pakhang Lapa Kendra gi MLA Soibam Subhasandra BJP Manipur Pradesh ki Vice President Moirang Them Asni Kumar Imphal West District BJP Manipur Pradesh ki President PS Foni Lamsang Sekmai Wangoi Nauriya Pakhang Lapa amadi Kontokzam BJP Mandal gi President yauna party asigi member kana saruk yakhi thoramaduga mari lenana MLA Soibam Subhash Chandrana COVID-19 gi layong kana gumbana thengnaba tarabadi lochinduna thambagi mahutta thoglak piduna doctor singi advice lobiu loinana achubada darkar leiba test tokthoktuna layeng biu leina asi matam chana khangdoktuna layeng hoba tarabadi karisu kiningai oide makha mahak su masa su Chingnaba Laibadagi test Tokle negative oire haiki. M. Asni Kumar na haiki bada BJP National Office Chagi Kanba instruction Amagi Makada COVID-19 gi matangda mass awareness asi pangthokpani. Imphal West ki oina COVID-19 gi matangda miyamda khanghananaba ahanba phase ki oina pamphlet listing yangkhai namle loinana pamphlet sing asi district mandal president gi khuthangda miyamda yohonanaba honagani haina vice president asina phongdokki. Kamjong District ke Chasat Khulda ngarang thokiba thodo adubo lo na thingkraba lalholu Manipur Naga People's Front MNPF na akan mamongda yaning da ba phongdo pagalona na thodo aduda so pan nangkhiba miyam amasung mai chakraba yum singi imung manunggi awabada su saruk yazuri hairakli lalolub asina thadoropa cherol amada ningchingba ngamdraba matamdagi khundaminarakli ba kanglup cha singna haukhiba matamda aikoi maselgi marakta sauna khiba amadi asoi aran yauna khiba kaya leikrabasu amana amabungak na duna jakhwat lambida khumang chausinna hingminasi hairakli Kumjali Siani Kungama Twegi Census Ta Thobal Amasung Kakching District Ta Mathau Tawgadaba Field Trainer Singi Numit Mangani Chupna Chathagadaba Training Program among Asidagi Hokre. Training Program Adu Directorate of Census Operation Amadi District Administration Thobal na Sinduna DC Complex Thobal ki Election Counting Hall da Hodokibani. Training Asida Thobal Amasung Kaksingi Punna Field Trainer Kunga Humdoina Sarugyari.
मणिपुरदा डेलिमाइटेशन तौगदौरिबा असिदा जिरीबाम की ओइना मफम अदुदा खुंदारिबा बेंगाली मुस्लिम बेंगाली हिंदू गिसिंगी रिजर्वेशन थंबियो हाइना ऑल जिरीबाम मुस्लिम सोशियो इकोनॉमिक एंड कल्चरल डेवलपमेंट ऑर्गेनाइजेशन ना मणिपुर लेंगांगता अपील तौरकली जिरीबाम की सोनापुरदा लेबा अल अमीन स्कूल दा पांगथोखिबा पावगी मिफम अमदा ऑर्गेनाइजेशन असगी एक्टिंग जनरल सेक्रेटरी ओरिबा मोहम्मद अब्दुल रोब लास्कर ना कांगलुप अमा चौखटपा हाइबा असि पॉलिटिकल गी पंगल यामना चावी डिलिमाइटेशन तौगदौरिबा असिदा नियम चुमना तौबियो हाइकी माइनॉरिटी बेंगोली मुस्लिम अमसुंग बेंगोली हिंदू सिंह एजुकेशनली अमसुंग फाइनेंशियली यामना सोथना लैरिबा असिबु कोखन्नबा पंबैदी पॉलिटिकल शक्तिना कोखनबा नमगनी हाइना थाजै जिरीदा लैरिबा माइनॉरिटी सिंगी खनबिदुना नियम चुमना तौबिनबा रिजर्वेशन थंबिनबा हौजिक पालिबा सरकार गवर्नर अमसुंग डिलिमिटेशन कमीशन दा अपील तौजरी मतंग स्वाइस से ब्रेक अमा लौजगे ब्रेक की मतुंदा महाराष्ट्र दा कोविड-19 पॉजिटिव ओइबगा लायेंग दुना लेबा मियोय अमा लेखिदबगा लोनना इंडिया दा वायरस असिना हातखिबा मिगी मसिंग अहुम सुखिबगी पाव अमदे मणिपुर अमसुंग मालेंगी तोंगान तोंगान बा ई पाव सिंग पुदुना लाक्चगे इंपैक्ट न्यूज पमियेंग तादोन लेबियो मयामबो मुका न तराम नोस्टरी बुलेटिन असि की मखताबा पाव मयामदा पिजरी महाराष्ट्र दा कोविड-19 पॉजिटिव ओइबगी लायंग दुना लेबा मियोय अमा लेखिदबगा लोनना इंडिया दा वायरस असिना हातखिबा मिगी मसिंग अहुम सुखरे लेबा असिदा कोविड-19 ना सोखलबा मिगी मसिंग चामगा कोनगा मापन यौरे महाराष्ट्र दा मियोय 38 वायरस असि पॉजिटिव ओइबगा लोनना लेबा असिदा वायरस असिना ख्वाइदगी यामना सोहलबा स्टेट ओइरे हौजिक फावबदा वायरस असिना मालेमगी लेबाक चामगा कोनगा तरेट हेमबदा संदोक्तुना मियोय लाख अमगा लिसिंग मरफुनिथोय की मथक्ता सोहनबगा लोनना मियोय लिसिंग तरेट का चामगा हुमद्रा मरी रोमगी पुंसी मंगनख्रे मालेमगी ओइना वायरस असिना चाइना दा मियोय लिसिंग अहुंगा चानीगा कोनगा तरुक इटली दा लिसिंग अनीगा चामगा यांखैनिपान ईरान दा निपान यांखै हुमदोय लेखिदबगा लोनना मालेमगी ओइना मी ख्वाइदगी सिबा लेबाकसिंग ओइरे कोविड-19 ना नहलबा मियोय लाख अमगा लिसिंग मरफिनिथोय हेनबगी मनुंगदा मियोय लिसिंग हुमद्रा मापन खरा हेना लायेंगबदा फबा ngamkhre हाइरी कोविड-19 दगी ngangthoknaba वैक्सीन गी मियोयबदा चथबा अहानबा ट्रायल यूएस दा हौख्रे ट्रायल असि सिएटल दा चथबा हौबनी हाइना यूएस हेल्थ ऑफिशियल सिंगना फोंदोरगली US National Institute of Health na फोंदोरपगी मचुंग इन्ना ओपन लेवल ट्रायल असिदा मियोय निफु मंगादा चथगनी मियोय सिंग असि मसामो फबा मसागी चही 19 दगिना यांखै मंगा फावगी मनुंगदा लैबा सिंग ओइगनी हाइरी चथगदबा ट्रायल असिगी मतमना चयल तरुक चुपना चथगदबनी पनबा याय अमना अहानबा ट्रायल ओइना ngarang दगी इन्वेस्टिगेशनल बेसिन थाबा होख्रबनी President Ramnath Kovind na hanagi Chief Justice of India Ranjan Gogoi bu Rajya Sabha gi damak nominate tawkhri hariba wafam asing arang center na isu tawkhibani Rajya Sabha gi member oina retire tawkhiba adu ama Rajya Sabha gi member ama retire tawkhiba adu yenglega President na Ranjan Gogoi bu Council of State oina nominate tawkhibani panbayawadi Ranjan Gogoi kumjali sing ani tarani pan gi October ahum dagi na kumjali sing ani tara mapan gi November Taratret Fauba Nimbu Taruk Suba Chief Justice of India oina thabak purami President Ramnath Kovind na hanagi CGI Ranjan Gogoi ga loinana miyoy tarani thoy Rajya Sabha da nominate tawki Arab the bulletin asigi headlines mohana miyam da thamjari COVID-19 dagi ngakthonabagi dama Manipur da mitop tangla pachingna ba Manipur Bhavan Chingda ILP की पास पीरी बसिंग असी मतम खरा की लेप लगने हाइना चीफ मिनिस्टर एन बिरेना फोंदोखरे अमसुंग महाराष्ट्र दा कोविड-19 पॉजिटिव ओइबगी लायंग दुना लेबा मियोय अमा लेखिदबगा लोइना इंडिया दा वायरस असिना लेखिदबा मी की मसिंग अहुम सुखरे अनाम मसिंग चामगा कोंगे मापन यौरे